HOUKHIBA December Kuntrada Kadangband Part 2 MAHADEVA CHING da KUKI KHUTLAI PAIBA SINGNA NONGMEI KAPSHINDUNA attack CHATHARAKPADA NONGMEI MARU na PANDUNA LEIKHIDABA NINGOMBAM Jamesbond ATOPPA MING Nanao ki Thawai Yaodraba Hakchang Ngasi Meeyam na JNIMS ki MIREL SHANG LOURAGA KADANGBAND Part 2 MAHADEVA CHING da Aroiba Mathou Mangam Pangthokhnaba SHEM SHAKHRE LEIKHIDABA Thoba NINGOMBAM Jamesbond Lamsang Police Station ki manung channa leiba mayang langsing dagini mahaki apokpa and Nandeswar so Sekmai Police Station da ASI oina thabak tawbani ningsing bayabadi HOUKHIBA December Kuntrada KUKI KHUTLAI PAIBA SINGNA CHATHARAKPADA attack da Jamesbond ki faigan mathakta nongmei maru amana pankhe adubu mafam maduda KUKI KHUTLAI PAIBA SINGNA khudum chanduna laisinkhibana mahakpu lauthoknaba honabada matam kuina changkhe mahaki asokpa adudagi I ka hena thokhibana mahak mafam adudagi rescue tawrakpa matamda khudong thiningai oiba fibamda puthorakhe mahakpu ambulance amada haptuna khonglei thuna JNIMS da pukhatlaklaba matam ikan kanadana mahak LEIKHIDABA NINGOMBAM JAMESBOND Gram Panchayat manga na pulaga semba village volunteer force da yaurambani mahak mamangda naharolgi thaudang pauche gi paumi su oirami hairi